Lakipur online na puthokchaba December gi tang 38 irai numit ki Khomjinba Pao tabirasi ahanbada maroiba Pao Assam da SSLC amasung higher secondary parikha lakliba March ki tang 15 dagi horgani Assam police ki tongan ba posting gi damak coaching class lakliba January gi tang 9 dagi horgani Yambem sana machana ikang khangodana laikhitabada United Rural Development Society Bontarapurna awaba phongdorakhre Manipuri People's Front Assam gi ahanba mifam lenda Lakipur District Committee gi miyoi 35 saruk yagadawre Manipuri Benevolent Society gi anouba thousil semkhre meekhal ga mari leinana Jiribam da SVEEP CAMPAIGN chathakhre Sarangthem Manaobi gi Manipur gi puwari gi oiba Lairik ngarang fongkhre Lenin Khumancha gi saireng Lairik matam gi manglanda Sahitya Akademi New Delhi na Yuva Puraskar mana lisingani ga kunma thoi piragani Agartalada Cultural thouram panthokkhre Kshetrimayum Madhabi da ekai khumnaba utkhre amasung Assam da miyo chamaga subna amagi masada Covid ki anouba case thengnakre positive obigi chang chada 0.9 oiri Haujik mapung oiba pau tabirasi Assam ki High School Living Certificate SSLC amasung Higher Secondary Parikha lakliba March ki tang 15 dagi pangthoklagani wafam asi rajya ki mahi masing ki mantri Ranos Beguna ngarang sagol sanimita sarva shiksha abhiyan ga loinana phamkiba mifam gi matungda lauthokhibani March ki anisuba chayol dagi haugadoriba parikha si April gi ahanba chayol da loisingani hairi Parikha pangthok tringai gi mamangda mahiroi khudingmak vaccine kapa loisinana bahonagani haina mantri na phongdokladuna January gi tang ahum dagi hauraga jila khudingmakta nongmada school 15 tawduna vaccine kapthokani haiki haukiba December gi tang 18 da Lakipur Khuman Gurumai mandapta pangthokiba Assam Police ki Sub Inspector Constable post ki thabak thabagi tamak mahiroi singi counseling mifam gi makha tarakpa oina hiramasi gi matang da coaching class chathabagi khana nainabagi mifam ama ngarang December gi tang 30 da Lakipur Khumanda pangthokre Mifamda Aramam Nandababu, E. Tarun Kumar, P.H. Manidhon, O. Biramani, K. Nandababu, K.H. Dijendra, L. Robindro, E. Dijendra, H. Manigopal, S. Tarun Kumar, R.K. Chalamba amasung Asangbam Sopona Chingba Ahanlaman amasung Oja Singh na saruk yaki. Mifamda hairiba parikha sing asigi sem sana nabagi damak coaching class lagliba January gi tang 9 thangjanmitagi Fuller Tolda laiba Khuno High School da haunana balemnakre coaching class asida saruk yagadaba candidate singna mensilaba registration form galoinana registration fee lupa chama pinana bahairi akupa marul gi damak mobile number 94354 05527 natraga 7002938483 da pau phaunana bahairi United Rural Development Society Bontarapur Auditorium Hall da Loop ki President Sinam Menjorna mifama poiduna pangthokiba mifamamada United Rural Development Society gi hanagi Vice President Yambem Sanamacha Singana manung matam chadana laikhidabada awaba phongdorakhre mifamda N Chunilal Vice President M Mohendra Vice President U Manikumar Finance Secretary M Babaton Advisor L Omarjit Advisor L Gorkishore Joint Secretary na Yambem Sanamachana Hinglingai da pangthoklamba thabak thoram sing palladuna wangangki aroibada imung manungi awabada saruk yakhibaga loinana laikhitrabagi thawaina lairamlenda ingna chikna leirunaba minute ani tumina leptuna taibang mapuda thongni jaki haina United Rural Development Society Bontarapur gi Secretary Thaunaujam Hembabu gi cherol amada phongdorakle panbayai Indian Army dagi thabak dagi potharaga hojikna Border Police ta thabak tawriba Bontarapur gi Yambem Sanamacha haukiba December gi tang 19 da laikhidaba matamda masagi chahi 58 sukhre Guwahati ki Kalakshetra da lakliba January gi tang 5 masung taruk numinini chupna pangthokadoriba Manipuri People's Front Assam gi ahanba mifam lenda Manipuri People's Front Assam Lakipur District Committee gi miyoi 19 na saruk yagadori hiramasida khana nainabagi tamak mifamama ngarang konjang lekai da laiba Manipuri Guest House da pangthokre mifamda lupki maru sanglenda pukhatpa yaba warep kaya laukibaga loinana Yumnam Nadia Chan Oinam Biramani amasung Konjangbam Arunabu Anuba Pautakloi Oinelo Sinki Aduga Thaunaujam Ton Singbu District Committee asigi Organizing Secretary Oina Khanki
हिरम असिगी मतंगदा सेलगी तंगमांग पिबिरखिबसिंगी मफमदा इकाई खुमनबा फोंदोरकपगा लोइनना लूपकी महुतसिना फ्रंट असिगी कल्चरल सेक्रेटरी इंगुदम नीलब्रिना anouba chahigi yaipa pauzil pirakle Manipuri Benevolent Society na anouba thousil kanglup sembagi miphamama December gi tang kunthra da Silchar gi Manipuri Boys Hostel da panthokkhre Lubasi gi President Saikhom Kamla Kantana mifhama poiduna panthokkiba mifhamaduda Dr. KN Chan amadi Assam Manipuri Kala Akademi gi Secretary Laisram Bir Kumar na Presidium member oina sarukjaki mifhamaduda Saikhom Kamla Kantobu lubasi gi anouba thousiloigi President Y Profullo amadi Y Satendrabu Vice President oina khanki aduga Akhom Chanbanibu General Secretary oina khanki Dr. Raju Khumujam amadi Laisram Satyajitbu Assistant Secretary aduga Athokpam Nitenbu Treasurer oina khanki bagaloinana miyoi kun mathoina saba thousilup ama semki District Election Officer amadi Electoral Registration Officer na sinduna lakadoriba Manipur gi General Assembly Election lisingani kunithoi ga mari leinana ngarang Jiribam Higher Secondary School Playground dagi Systematic Voters Education and Electoral Participation SVEEP Campaign chathakhre masiga mari leinana sinkhiba rally da mahiroi chanipan gi yankhai romna sarukyakhi rally adugi matangda Electoral Registration Officer S Indrajit Singh MCS na Jiri College amadi Jiribam Higher Secondary da tamliba mahiroi singbu meekhal gi matangda khanghananaba thoram asi sinbani haiki campaign asiga mari leinana essay iba layakpa amadi mass rally na chingba panthokkhre essay competition da chahi 35 dagi 39 phawbagi kanglupta Ngathem Bitanjali Sagapam Valentina Leima M Jaithuba Miteina Ahanba Anisuba amadi Ahumsuba Mana Phangki Loinana Chahi 39 dagina kunmanga phawbagi kangluptana Laihaurambam Kiyamba Mitei Karam Dhoneshwar Singh Georgina Khangembamna Ahanba Anisuba amadi Ahumsuba Mana Phangki Patriotic Writers Forum Manipur gi founder member oibatanatana secretary gi thausu pubiramba haujikna executive member oiriba oiba Lenin Khumanchana iba matam gi manglan koba sereng Lairik asida Sahitya Akademi New Delhi na Yuva Puruskar Award lisingani ga kunmathoi pinana ba khalakre mana asida pitrai gi plaque ama aduga check oina lupa lising yankai yauri Sarangthem Manaobi na iba A historical narrative of rise and fall of Maitrabak Manipur Kanglaipak and impending re-rise Koba Larikama Imphal gi All Legislative Assembly Museum and Archives ki auditorium da ngarang fongkhre Kairau Assembly Constituency ki MLA Laurembam Rameswarna chief guest Manipur University of Culture gi Professor Makhon Mani Mongsabana Lairik ki maramda wangangki Lairik asi Manipuri puwari gi yamna kanaba lairik amani haina Makhon Mani na singthaki Cultural Forum Imphal gi President Professor Huirem Bihari na preside tauki Professor KH Kunjo Ima Khol ki President Dr. Gunachandra Dr. Rita Thoksom Saknairaba Aibi Loitam Inaubi na chingba miyoi kayasu sarugyaki Afaba Sanskriti ama purakpa ngamdrabadi kaidongai dasu chawkhatpada khumang chawsinma ngamloi wafam asi ngarang Agartala Rabindra Satabarsiki Bhavanda Rhythm Star Academy amasung Rongor Nitya Academy na silangduna Cultural Night thorom ama hodokpagi thoromda Cultural Minister Susanta Chaudhary na phongdokladuna Lairik laisu tambata natana afaba Sanskriti gi wakhalonda angang singbu sengbatpa mathautai haiki Thouramda Gymnast Padmasri Deepa Karmakar Dronacharya Bisheshwar Nandina Chingba miyoi singsu sarujaki Thoromasiga mari leinana Tripurada Manipuri culture bu yokhatuna thamnana bahonabada achauba thodang lauribi Kshetrimayum Madhabi bu magi hona jaman bu sakhangduna Minister Susanta Chaudhary na Kshetrimayum Madhabi da citation Lyangyan amadi certificate na chingba piduna ekai khumnaba utkhre haina Agartalada ki RK Tarunjit na paudam lagli Bharat da Covid ki anouba variant Omicron gi apunba case chamapan ga humpumatoi sukhre Delhi da khwaidagi yamna case masing chani ga humphumdoi phangkhre aduga Maharashtra amasung Gujarat na laicharasin naba ani suba amasung ahum suba rajya oiri masigi manungda miyoi chahum ga kundi nabadagi phaduna discharge taukhre Assam da ngarang miyoi chamaga subna amagi masada Covid positive oiba thangnakre positive oibagi chang chada 0.9 oiri
Assam da ngarang laichad asina mioi ani laikhidabaga loinana laikhidabagi apunba masing lising taruk chamaga humphumari sukhre. Manipur gi haksel loising na thokpa pau matungina mioi 13 ki masada ngarang COVID-19 positive oiba thangnakre. Laina asina ngarang mioi amatta sikhibagi pau laite. Naba phagalakpagi chang chada 39.2 oire. Aroibada maroiba pau amukhanna. Assam da SSLC amasung higher secondary parikha lakliba March ki tang 15 dagi horgani. Assam Police ki tongan ba posting gi damak coaching class lakliba January ki tang 9 dagi horgani. Yambem sana machana ikhang khangodana laikhitabada United Rural Development Society bontarapurna awapa phongdorakre. Manipuri People's Front Assam gi ahanba mifam lenda Lakipur District Committee gi mioi 19 saruk yagadawre. Manipuri Benevolent Society gi anouba thousil semkhre. meekhal ga mari leinana Jiribam da SVEEP CAMPAIGN chathakhre. Sarangthem Manaobi gi Manipur gi puwari gi oiba Lairik ngarang fongkhre. Lenin Khomjinba gi saireng Lairik matam gi manglanda Sahitya Akademi New Delhi na Yuva Puraskar mana 2013 piragani. Agartalada Cultural thouram panthokkhre Kshetrimayum Madhabi da ekai khumnaba utkhre amasung Assam da miyo chamaga subna amagi masada Covid ki anouba case thengnakre positive obigi chang chada 0.9 oire. Lakipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.